Hi, Mr. Loinamak, Kumnamakku, ngasi kon banega crorepati ki thoram masida taramna okchari. Ngasigi kon banega crorepati ki thoram ase haubumaktada ahan boina hangjagadri wahang ase mayam pungning changna tabiyu. Ahan bagi wahang ase sumna paukhum pibiyu. Aduga adomna lupa samangagi mana phangbiyu. Yaushangi damakta adongi khorsa oibiyu. Ahan bagi wahang hangba hujaraklage pungning changna tabiyu. Ahan bagi wahang hangjari wahang adudi Instagram haibasida punna yauribase gram kayano. A gram 50, B gram 70, C gram 90, D amata natte. Kalu munna khalaga paukhum pibirao dom lupa samngagi mana phangbiyu yaushangi damakta. Kalu munna khanbiyu aduga paukhum pibirao. Yaushangi khorsa kharati phangba yarabane tawrish. Instagram haibase aisu hanglibane adu karino ne gram kayagi orijano Instagram haibsebo kayagi orijano adudi di amata nate haibado aduna summe aduna sumba paukhumne. Yamna munna khallaga khumbiraba natro summi haina laujaba yarabra adomgi paukhum summi haina laujaba yarabra amuktanga chance pijage summi haina lauba yarabra. Yare sir laubiba yare aigi asumba answer masino oijarage. Sume yam sume lupa samngagi mana adom phangbiragani hujik adom ahanba mana phangbire mathangi question amuk hangnanaba tawjaraklage puning changna tabiyu. Handaki ani suba wahang ase nahakna sumna paukhum piba ngamlabadi nahak lupa 3,000 gi mana phanggadawribani yamna mulna khallaga paukhum pibirao. Ani suba wahang hangjari kaikuna fridge ama sai aduga gokulna washing machine ama sai adu oirabadi ratan laina kari sagadage. Number A electric fan, number B LED bulb, number C rice cooker, number D amata saroy. Khalu munna khalaga paukhum pibirao adom lupa 3,000 phanggadawribani. Handaki sidanga sumna paukhum pirati ai yaushangi khorsadi maran kairani se sky oigadaba kaikuna free saraba atuga gokulda washing machine saradi retalaina kaisala adudi sir ai khangre lifeline amdang laujage yagadra sir. Why not? Karigi yaroi adom karamba lifeline pambibage haibiyu. Sir telephone gi lifeline amdang laujage telephone gi mateng laujage aimda telephone tawraga wahang sige sum paukhum hangjage sir. Hello ima natro ima ai wahang amata hangge sumna paukhum pibirao ai husi ibungo nang kadai da leibage ha ngarang degi thokhraga hanjilakane abisu khangde mahasana ni macha napas na sonda yuai suda leire nang maro lama omta bane kadai da no nang telephone number ka silaga tawaido kadai da leibano nangbo yam thun law yumna law ko yam thun law jasine natai saro tin saro dine natai saro hai technician sing lailam takakpiyo magi se lailam takakpiyo mase mayamda hujik live thajariba program ne line dom takakpiyo. Sir idea ladies sir paukhum asumba paukhum ladies sir. Number D gi amata saroi haibaduna asumba paukhum oigani sir. Maramdi sir makhoi khudingmak actor ngaktani
मखोइदी साइंटिस्ट सुनतना करमाइना फ्रिज वाशिंग मशीन सागदौरिबनो सर राइट यम चुमे नाक हौजिक लुपा समगा अमसुंग लिसिंग अहुमगी वहंग अनिगी असुंबा पाउखुम पीरे नाकी अकाउंट हुजिक लुपा लिसिंग अहुमगा समगा यावरे Congratulations मथंगी नेक्स्ट क्वेश्चन अदम खुमननबा थौरांग तौबीरो हंदकी वहंग असिमगा पाउखुम चुमना पीरबदी नाक लुपा लिसिंग मंगागी मना अमगा फंगदौरिबनी याउसंगी दमक्तदी काफीदा ngawi yaragani Manipur sinba thungna khalu munna khalu handaki wahang se chumna paukhu ngambra yengu wahang ado hanglak wahang adudi sa amakhaki maming adugi aroiba letter haibadi mayak amakhaktang lauthokpada India gi state amagi maming oi hairiba sa adugi maming karino handakti option A B C ga amada piraroi wahang se kara luraknabanina paisa se kara chauraklabanina option piraroi ko khalu munna khalu na khandaki wahang sigi paukhum chumna pirabadi nahak kafida yaushangi khorsa lupa lising manga phanggadoribani adudi karamba oizano adudi ha leire ai yaushangi khorsa phangani leire achumba paukhum leire wahang sigi achumba paukhum di god haibadi hamreng hairiba sa makhalaseni god haiba sa sigi GOAT haiba wahi side aroibagi letter TS lokthoktabadi gawa ole sumra sir well done yam sume nahangna wahang ahumuki paukhum chumna pire well done congratulations nahak hojik wahang ahum mathang sitna sumna paukhum piduna lupa samga lising ahum lising mangagi ahang singi asumba paukhum piduna nahaki account da hojik lupa lising nipan ga samga yaure mathangi episode sing da su nahak asumba paukhum pirakani haibagi asa thamjari ngasigi damaktadi kon banega crorepati matang sida loisenjari